Kai nang chalo sai sibo. Kaka chandro hoidani. As adugi ahandudi karan jam thinta habani. Akhoi man haiba masi akhoi na feeling aido. Aduda asingi khul da masi khoi gi tribal singa yam naknaba mari habadi karba tawwa paisa san yam torame hai matamduda. Nongma chingmi nupa mana mangonda gi lupa lising ama lawredana. Aduga mangonda paisa si mathoi yaudbida paisa han sing malak pase. Sida se Chandro paisa se 1 2 3 4 5 6 7 8 9 10 asi sumle ko hana pier janeda. Aw Chandro na kamain toge hai matamda paisa si mo paisile dana. Ho kadai paisa do ai mak thiraga yenge haredana. Aduga ready 1 2 3 4 5 6 7 8 9 asidi lupa cham waleda hana mahana toy haini maduda ngasai gi singmi nupa do na kaino ne aina thibadi sume harga mana paisa di repeat tora thiredana adudadi 10 da loire se nang amak thiyo habada Chanduna makso 1 dagi howdabida ready harga 9 da loire awda singmi nupa do na aina masing thiba soiba oram tare nang na hada chumlamani harga amakso lupa chama khelai madi anto punang so nahan akhoi chida lamba Daan da du khangedana akhoi na class 10 karaku matamda yam thin karan tarakhabani mana matamboda mi yamda kidabin char khangde pangam da khumna bido awda nongmudi akhoi gi physics takpa sar do aduna mangonda kari haigai bu Daan da Newton tharlo hayu sini hairesi awda mana kari enkhuma gaibu sir Newton tharlo harga madi bedline phamgredana adudagi akhoi class ki sat myam chu wai noklam nopa ganda akhoi physics takpa sa don kare hara kaibu chumi wangang ba ina soiba gini harko nangi wari siti ai ba khoi si maningi takala gi machano pi ma a Delhi da leibedo magi Delhi changdi mamangda mapasina takala sina ko Hindi ki tuition tawna ba na akhoi mamangi machin gra tumba machin gra tongba akhoi ojabai go haido mangonda Hindi ki tuition tawhon janida aduda ngasai gi changdu bu su kuidrabena ka ojabai go sina magi hena khangna bhaina akhoi gi samna lamma mingkumba miyamingkumba da so akhoi Hindi gi meaning oiba mayam yawridana akhoi Manipur da Hindi gi meaning oiba Hindi gi miming mana ba aidi Hindi gi meaning da miyaming thonba kumba pochai maming da so mayam leidana adukumma gi maram da sandonga takpa awda mana takpa kansida miyaming gi maram da takpa janida aduda khoi ojabai go sina ko khoina Manipur da so miming mayam khonaidana ado khoina samna haibada Sundar ka kauba Manipur macha mayam leibado ado moise Hindi ge senga meaning da di kari hai khangbra ase phajaba haibani ko sijo khangjilu aduga noi babungchi kala kaudra kala se asisana Hindi da asi amuba haibani ko kala haibadi amuba masi khangledana kala haibasi amuba haibani ko asijo khangjilu biba pase kala kaurse mase Hindi da di hojik amuba haibani ko adumaina toina harakpa matam da di ngasa angangi wakhanina magi mapabu chaiji boi ningle do awda ngasai gi taklai macha si saure aduga akhoi ojabai go gi mai da masi muni yenglab janida aduga kari harakaibo oja baigo waidina Hindi da yakak pa haiba khangbra sumaina nupi macha dana sauna khulakpa da di ngasai gi ojabai go do masi gyan mamgi dana ikai dana tumin imung changi thorakidre yari bungo nang hek sadro ko wari sim haiba karan turan ngakta horen halakpada kharaga libiyo ko law koi ma madu ngairam lani thengrani aduwana chaluse chalasi